America ki President Donald Trump hojik Saudi Arab visit tawrakli Middle East visit tawrakli mana visit tawrakli se only Saudi Arab khakta chatpagi nate masiga loyna maksi Qatar visit tawramgani adugi matungda UAE visit tawramgani magna handak Saudi Arab to visit tawrakpasida khwaidagi chawrba business ki deal gi ofam uma mention thorakre amasung reports ki matung in high maldi Saudi amadi America ki marakta arm and ammunition asida deal tawnakre se $152 billion gini asida kai or kador bakang te maldi khuchu khulai se asuk yam harba amount sigi Saudi Arab na leigadori aduga America na makoi yon gadori America gi oina Saudi Arab se Middle East yam important oikraba adugumba country amani masiga loina Donald Trump da Saudi visit torok pasida chobo phom sa haida kre maludi Syria da America na tharamba sanctions sing hojik lokhat lagani haiduna America Syria da tharamba sanctions min Basarul Assad ki matam da sanction mayam amani impose to krise Syria da makoi se Iran ke yan haiduna aduna Syria se makhwang tik pagum makoi se down oikrabani makoi se kalim to tongam da oil putopungam da oil yon bangam da masita natana thabak thauram kayamada athing piki Basarul Assad ki matam da hojik Basarul Assad se sat khare lakli se Golani ko pa makoi sigi regime lakre so Golani amadi Saudi Arab ki marakta Saudi Arab ki King Salman ka marakti amda lunai asom the King Salman amadi Trump ke amna luna basina maram warga Syria da leramba madugi sanction sing to ngasi dagi hauda moloi na thok le amasung Syria se hojik kom lagani makoi gi mi America sat payarani America gi mi makoi de la asugum yamda important oi kraba adugumba decision khara lobiramle Donald Trump da adura hojik Middle East ke kanglup se malai kraba musalman mayam ase masi kari mata tongam ponte Donald Trump America makoi gi khut amadi sign natana makoi na thingjalli makoi na hangdugi makoi khut ta hojik matam se da sabi ni aduni this is the difference machine ngak ningai ware so mayama change la kadori masig matung to mak ase Qatar de sat kare Qatar de su discussion kaya mo ta godori amati deal business to na dori adu Donald Trump to form to mention to krema di Israel amati Saudi Arab ke marak normalization gi wafam ma nahandagi khandarak pase ma Joe Biden gi matam na masi am nakle amati Saudi Arab ne announce tawrakani sini ka normalization haji kai noi matam da Israel as a country amo oina recognize piro country amo oina recognize pi ki bataraga di masida chat na thok na ni diplomacy kai no business tawrani adu condition du da porak na ba hot na rakpani adu bo Saudi Arab na hojik chu tawdri adu bu ngasi Donald Trump hair krem adu ki wafam adu dream da oira basu yai haidrom even Pakistan for the Israel sibu recognize the mata wasumna Arab ki country mama mana mokhoi bu as a country na recognize the masi hodarak pani adubu yakedre hojik su yatre aduga Arab na masi recognize the guni have said dream bu pham ni haikre masi go change amla lakadori adubu masi ki cherak sida Donald Trump the visit torak pase masi da development mama werakpagi phibam like Gaza ka se ceasefire purakpagi phibam like Gaza gi kanglup na America gi angang ama thadokre masidagi Hamas amadi Trump ki marakta relationship hagalak pabgi phibam lei masi ubada ngasi dagi Israel na Gaza manung de hit tawduna attack tawduna hatli sengasi ayuk tagi around 42 kina ya sukre asom da mokhoi relationship farak kadawre ubadagi masi ki thabak si chat thabani sini Amarom da ngasi chahi ahum dagi soknarak ibalan Russia madi Ukraine ki lan ase masida ekhoina video same krisha haipet yam khrabani masigi lan ase hojik loibaki phibam da lakle parba ama war gi parba ama loisan bagi phibam da lakle hojik Turkey da wari sanadori aduga Zelensky chatori aduga Turkey da Russia ki President Putin chuchal abi Zelensky hai khremauti masigi war ase full and final complete ceasefire oib kitamak tangang na bagitamak ready ni ayak amasung ai chat kani Turkey da amasung Vladimir President aduga President Putin ga direct talk to bagi tawakta ayhak ngai runi haikre yamna sathiba development amani masi change amani maldi Russia madi Ukraine gi brakacha tharakpa war ase masi loiroi tra haina khalamba pu madubu loibagi phibam da laklabani chance aduga ngarang Putin na yamna nokna ba mayaukre Ukraine ta makna haiki maldi Ukraine gi sepai sing ase makoi war asida liksel laktona yamlak to duna makoi ase
सोक्नब ngamlaktaduna makhoi asigi force recruitment tawriba kanglup aduna aduki matik hotnai madudi makhoi ase lambi thong the street ta chatlaga makhoi gi mi sing ase faraga army ohenabagi damte yamna kanna hona ki even hui phabagum pharaga army changhanaba yam kan lakna ke masi shocking amani Ukraine gi kanglup na adubu Russia gi di yengbiyo Russia da thousand Russian angang sing war changjage war chatke amate koi army oigen jangsi likely adubu Ukraine da makoi gi mi sing se talladuna amadi kiraduna makoi se koi chen chenari 18 dege 50 years pharba makoi gi pakhang sing maksubu hui phabagum pharaga recruit tawi haidro hojik complete ceasefire oibagi wafam dani chatharak ise Turkey do famdori adubu ceasefire oidringai marak asite wardi am kana chathari tana kapnari hojikchu aduga kuras ta changkipa Zelensky khoigi team ma ke army singa se loina tak thokre asida North Korea gi makhoigi force singa se yam job role ama lauki ana tai aduga North Korea gi around 4000 makhoigi sepai sing sikri haibagi paw masu mafam kya da mention tawe chahi kaya dang soknaramaga mi kaya dang loss oikro matung ta ngasi war ase loiram dai gi phewam da laksilakle masida charba Trump ki yaugani maram Donald Trump ta haiki bani aina Russia ma di Ukraine ki maraka chathari po war ase loichen ba hotna gani haibuto tapna makoi honaraktura ngasi gi condition asi yorakle adubu ngasi France ki president Emmanuel Macron haikri madudi deal talk torakani ceasefire gi talk torakani adubu Ukraine gi chat khraba territory sing Ukraine gi mafam mayam satkre masigi mafam sing sida lam sing asida infrastructure kayadang building kayadang historic place kayadang amadi karkhana kayadang khoni kayadang aduga gold mine kayadang oil field kayadang laikri masi punam ase amuk Russia na makoida hanjin biram gani haibu afam ase thajbal laiti haiduna France ki president Emmanuel Macron na haiki anyway madudi upatare aduga prithibi mimangda Russia ki president Putin amadi Zelensky ki president Zelensky phamidraga wari sanaba tare aduga Zelensky na thamlagani wafam kya condition kya Russia ki president Putin na thamlagani masida deal se finalize oiba taragati masigi war ase lep khragani madugi condition tin hojik purak na yam kan langnari amorom da China amadi US ke marakta makhoi ki tarif ki yam chorbi issue chathadra madudi US na China ki mathakta tarif se yam wang la khalubodo adugi reply da China na su yam wan lang khalakpa China na su yam na wang na lang khalakpa adubu hojik China amadi US ke marakta masisu discussion ma chathakre adugi matung da makhoi country ani maksi yana kre madudi nakhoi aikhoi su asu yam down toge nakhoi su asu yam down to hebse masi aha bage saunroboda usitna dana langkhatna rubani adubu hojik level amata lakadore hojik US amadi China ki marakta normalization oira poisu wa leiri amaromda asu amaro punamak santi oikibe ai punamak peace oikibe ai adubu hojik Israel ki issue kanana solve tawgani Israel amati Palestine ki issue kanana solve tawgani masigi issue sidi matam pumbada chathagadaba amati masina chauraba global issue mo ohelakadra maduni atai punamak solve oisilakli adubu Gaza gi Palestine nation pibugi issue se kanana amok solve to birakani